ꯑꯩꯅ ꯍꯪꯖꯗꯣꯏꯁꯤ ꯊꯕꯛꯁꯤ ꯔꯦꯁꯄꯦꯛꯇꯦꯗ ꯀꯟꯇ꯭ꯔꯦꯛꯇꯔꯁꯤꯡ ꯇꯥꯕꯤꯌꯨꯀꯣ ꯊꯕꯛꯁꯤ ꯀ꯭ꯋꯥꯂꯤꯇꯤ ꯌꯥꯎꯅ ꯁꯨꯕꯤꯒꯗꯧꯔꯤꯕ꯭ꯔꯥ ꯑꯩ ꯁꯤꯃꯤꯅꯤꯌꯥꯗ ꯔꯤꯀ꯭ꯋꯦꯁ ꯇꯧꯖꯔꯤ ꯀ꯭ꯋꯥꯂꯤꯇꯤ ꯌꯥꯎꯗ꯭ꯔꯗꯤ ꯕꯤꯜ ꯁꯥꯕꯤꯔꯨꯔꯅꯨ ꯊꯕꯛꯁꯤ ꯀꯌꯥꯝ ꯊꯨꯅ ꯁꯨꯕ ꯉꯝꯒꯅꯤ ꯀꯌꯥꯝ ꯊꯨꯅ ꯂꯣꯏꯁꯤꯟꯕ ꯉꯝꯒꯗꯒꯦ ꯑꯦꯄ꯭ꯔꯤꯜꯒꯤ ꯇꯥꯡ ꯀꯌꯥꯐꯥꯎꯗ ꯂꯥꯁ ꯑꯦꯄ꯭ꯔꯤꯜꯗꯤ ꯑꯦꯄ꯭ꯔꯤꯜꯒꯤ ꯊꯥ ꯂꯣꯏꯁꯤꯜꯂꯛꯄ ꯈꯤꯇꯪ ꯉꯟꯈꯠꯄ ꯌꯥꯔꯣꯏꯗ꯭ꯔꯥ ꯑꯦꯄ꯭ꯔꯤꯜ ꯐꯥꯎ ꯄꯤꯔꯤꯁꯤ ꯀꯔꯤꯒꯨꯝꯕ ꯃꯥꯔꯆ ꯃꯅꯨꯡꯗ ꯂꯣꯏꯁꯤꯟꯕ ꯇꯥꯔꯒꯗꯤ ꯅꯈꯣꯏꯒꯤ ꯖꯣꯏꯟ ꯚꯦꯟꯆꯔꯁꯦ ꯁꯔꯀꯥꯔꯅ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯒꯅꯤ ꯍꯥꯏꯕꯅꯤ ꯃꯅꯤꯄꯨꯔꯒꯤ ꯑꯍꯥꯟꯕ ꯄꯨꯋꯥꯔꯤ ꯑꯣꯏꯔꯝꯗꯧ ꯃꯥꯜꯂꯤ ꯀꯟꯇ꯭ꯔꯦꯛꯇꯔ ꯃꯌꯥꯝ ꯄꯨꯜꯂꯀꯥꯟꯗ ꯄꯨꯟꯅ ꯊꯤꯀꯥꯁꯤ ꯊꯥꯗꯃꯤꯟꯅꯕ ꯃꯗꯨꯁꯨ ꯃꯥꯏꯅꯁ ꯌꯥꯎꯗꯅ ꯃꯅꯤꯄꯨꯔꯒꯤ ꯄꯨꯋꯥꯔꯤꯗ ꯑꯍꯥꯟꯕ ꯃꯅꯤꯄꯨꯔꯒꯤ ꯁꯛꯅꯥꯏꯔꯕ ꯀꯟꯇ꯭ꯔꯦꯛꯇꯔꯁꯤꯡꯁꯤ ꯄꯨꯜꯂꯀꯥꯟꯗ ꯄꯨꯟꯅ ꯊꯥꯗꯃꯤꯟꯅꯔꯒ ꯃꯥꯏꯅꯁ ꯌꯥꯎꯗꯅ ꯊꯥꯗꯕꯤꯔꯤ ꯐꯖꯅ ꯊꯕꯛ ꯁꯨꯔꯛꯀꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯂꯩ ꯌꯥꯔꯒꯗꯤ ꯑꯣꯅꯔ ꯀꯩꯅꯣꯒꯤ ꯑꯩꯈꯣꯏ ꯔꯦꯁꯄꯦꯛꯇꯦꯗ ꯀꯟꯇ꯭ꯔꯦꯛꯇꯔꯁꯤꯡ ꯁ꯭ꯇꯦꯖ ꯑꯃꯗ ꯀꯥꯈꯠꯄꯤꯔꯛꯎ ꯁꯦꯃꯤꯅꯥꯔꯁꯨ ꯉꯥꯛꯇ ꯂꯦꯡꯍꯠꯄꯤꯔꯛꯎ ꯌꯥꯝ ꯀꯟꯅ ꯊꯥꯗꯣꯛꯈꯤꯅꯨ ꯈꯨꯝꯕ ꯇꯥꯅꯕ ꯁꯣ ꯑꯩꯅ ꯍꯪꯖꯗꯣꯏꯁꯤ ꯊꯕꯛꯁꯤ ꯑꯩꯈꯣꯏꯒꯤ ꯔꯦꯁꯄꯦꯛꯇꯦꯗ ꯀꯟꯇ꯭ꯔꯦꯛꯇꯔꯁꯤꯡ ꯇꯥꯕꯤꯌꯨꯀꯣ ꯊꯕꯛꯁꯤ ꯀ꯭ꯋꯥꯂꯤꯇꯤ ꯌꯥꯎꯅ ꯁꯨꯕꯤꯒꯗꯧꯔꯤꯕ꯭ꯔꯥ ꯍꯥꯏꯗꯤ ꯑꯩ ꯁꯤꯃꯤꯅꯤꯌꯥꯗ ꯔꯤꯀ꯭ꯋꯦꯁ ꯇꯧꯖꯔꯤ ꯀ꯭ꯋꯥꯂꯤꯇꯤ ꯌꯥꯎꯗ꯭ꯔꯗꯤ ꯕꯤꯜ ꯁꯥꯕꯤꯔꯨꯔꯅꯨ ꯗꯦꯟ ꯊꯕꯛꯁꯤ ꯀꯌꯥꯝ ꯊꯨꯅ ꯁꯨꯕ ꯉꯝꯒꯅꯤ ꯀꯌꯥꯝ ꯊꯨꯅ ꯂꯣꯏꯁꯤꯟꯕ ꯉꯝꯒꯗꯒꯦ ꯑꯦꯄ꯭ꯔꯤꯜꯒꯤ ꯇꯥꯡ ꯀꯌꯥꯐꯥꯎꯗ ꯂꯥꯁ ꯑꯦꯄ꯭रिꯜꯗꯤ ꯑꯦꯄ꯭रिꯜꯒꯤ ꯊꯥ ꯂꯣꯏꯁꯤꯜꯂꯛꯄ ꯈꯤꯇꯪ ꯉꯟꯈꯠꯄ ꯌꯥꯔꯣꯏꯗ꯭ꯔꯥ ꯁꯣ ꯑꯩꯈꯣꯏꯒꯤ ꯑꯦꯄ꯭ꯔꯤꯜ ꯐꯥꯎ ꯄꯤꯔꯤꯁꯤ ꯀꯔꯤꯒꯨꯝꯕ ꯃꯥꯔꯆ ꯃꯅꯨꯡꯗ ꯂꯣꯏꯁꯤꯟꯕ ꯇꯥꯔꯒꯗꯤ ꯅꯈꯣꯏꯒꯤ ꯖꯣꯏꯟ ꯚꯦꯟꯆꯔꯁꯦ ꯁꯔꯀꯥꯔꯅ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯒꯅꯤ ꯍꯥꯏꯕꯗꯨ ꯊꯝꯕꯤꯔꯣ ꯊꯦꯡꯛ ꯌꯨ ꯃꯦꯝ ꯊꯦꯡꯛ ꯌꯨ ꯋꯥꯍꯩ ꯈꯔꯁꯤ ꯍꯥꯏꯖꯔꯀꯥꯟꯗ ꯑꯩ ꯄꯨꯝꯅꯃꯛꯇꯒꯤ ꯂꯣꯏꯁꯤꯟꯖꯅꯕ ꯌꯥꯊꯪ ꯂꯧꯖꯔꯤ ꯊꯥꯒꯠꯆꯔꯤ because we have the honorable